Dimapur Dagi Imphal Tamna Lakpa Yerum Puba Tata Truck ama shakkhangdaba Khutlai Paiba shingna ngasi Senapati District manung chanba Khongnem amadi Karong anigi marakta Mei Thadoklamle Thodo asigi matangda preshna phangba paw amagi matungina thodo asi ngasi numit yung matung pung anirom tarakba duaida Senapati Police Station dagi awanglomda kilometer 8 rom chalaga leiba KSTC haina khangnaba garbage dumping site amagi manakta thokibani hairi shakkhangdaba shingna Mei Thadoklamba Tata Truck adugi registration number na AP39UU9977 ni Thodo adugi paw hek phangbaga Senapati District Headquarters dagi police amadi fire service ki team sing mafam aduda changsinduna mai adu kanna bakonaki adubu gari amadi gari aduda yaurakpa pochai sing adu maina ayamba chakhibadagi kanba ngamhodre hairi Tata Truck adu kanana kari maramgi mai tharamlibano haiba hauji fawbugi oina khangba ngamdri Thodo asiga mari lainana Senapati District Police na case ama lokatpaga loinana thizin humjin bagi thabak chathaba hokra haina pawsina makatari